ꯗꯥꯏꯇꯤꯡ ꯇꯧꯕ ꯖꯤꯝꯒꯤ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯖꯥꯠꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯩ ꯈꯪꯍꯜꯂꯛꯀꯦꯕꯀꯣ ꯃꯤꯈꯩꯅ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯤꯀꯣ ꯖꯤꯝꯒꯤ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯣꯏꯒ ꯈꯜꯂꯤꯀꯣ ꯆꯪꯗꯦꯕ ꯑꯁꯦꯡꯕ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯌꯥꯝꯅ ꯆꯥꯅꯔꯤꯁꯦ ꯁꯤꯅ ꯄꯩꯁꯥ ꯆꯪꯉꯦꯕꯀꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩ ꯆꯍꯤ 2 ꯁꯨꯔꯦ ꯖꯤꯝ ꯁꯥꯟꯅꯔꯛꯄ ꯑꯩ ꯏꯁꯥꯒꯤ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭रे ꯑꯦꯞꯁꯐꯥꯎ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩ ꯈꯛ ꯅꯠꯇꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 60 ꯍꯦꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯔꯒ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯆꯪꯕ ꯍꯧꯍꯟꯈ꯭रे ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯅꯦꯀꯣ ꯃꯌꯥꯝꯅ ꯖꯤꯝꯒꯤ ꯗꯥꯏꯠ ꯑꯗꯩ ꯗꯥꯏꯇꯤꯡ ꯇꯧꯕꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯦꯁꯦ ꯈꯪꯅꯤꯡꯉꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯈꯪꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯦ ꯑꯩ ꯏꯁꯥꯗ ꯍꯥꯟꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕꯀꯣ ꯑꯩꯁꯦ 2024ꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯩꯁꯥꯁꯦ ꯅꯣꯡꯃꯗ ꯀꯌꯥ ꯆꯪꯉꯝꯗꯣꯏ ꯃꯥꯜꯂꯦ ꯂꯨꯄꯥ 50 खꯛ ꯆꯪꯉꯦꯕ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯁꯦ ꯂꯨꯄꯥ 1,500,000 खꯛ ꯈꯨꯠꯇ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤꯅꯦꯕ ꯑꯩꯅ ꯍꯧꯔꯛꯏꯁꯦ ꯖꯤꯝꯕꯨ ꯑꯩ ꯑꯍꯥꯟꯕꯗ ꯌꯨꯝꯒꯤ ꯗꯝꯕꯦꯜꯁꯤꯁꯨ ꯃꯤꯅ ꯂꯩꯕꯤꯕꯅꯤ ꯏꯁꯥꯅꯒ ꯂꯩꯖꯕ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯃꯅ ꯂꯩꯕꯤꯕꯅꯦꯕꯀꯣ ꯁꯤꯗ ꯗꯝꯕꯦꯜꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗ ꯗꯥꯏꯠꯁꯦ ꯂꯨꯄꯥ 50 ꯌꯦꯟ ꯃꯊꯥ खꯛ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯩ ꯀꯩꯝꯇ ꯆꯥꯕ ꯂꯩꯇꯦ ꯌꯦꯟ ꯃꯊꯥꯅꯦ ꯌꯨꯝꯒꯤ ꯆꯥꯛꯅꯦ ꯌꯨꯝꯒꯤ ꯍꯤꯡꯖꯥꯡꯅꯦ ꯌꯨꯝꯒꯤ ꯆꯥꯛꯀ ꯍꯤꯡꯖꯥꯡꯒꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯦꯀꯣ ꯑꯗꯨꯒ ꯌꯦꯟꯁꯦ ꯑꯩꯅ ꯄꯨꯊꯣꯛꯆꯩꯑꯕ ꯏꯁꯥꯅ ꯂꯨꯄꯥ 50ꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯦ ꯁꯤ ꯈꯛꯇꯅꯤꯀꯣ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤꯝ ꯆꯥꯕ ꯂꯩꯇꯦ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯊꯥ 1.5 ꯂꯩꯔꯛꯄꯒ ꯑꯩꯁꯦ ꯂꯨꯄꯥ 10 ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯉꯝꯃꯦꯕ ꯂꯨꯄꯥ 70ꯒꯤ ꯌꯦꯟꯁꯦ ꯆꯥꯈꯠꯂꯛꯑꯦꯕꯀꯣ ꯂꯨꯄꯥ 70ꯒꯤ ꯆꯤꯀꯟ ꯕ꯭ꯔꯦꯁꯁꯦ ꯂꯧꯕ ꯃꯇꯝꯗ 250 ꯒ꯭ꯔꯥꯝꯗꯩꯅ 300 ꯒ꯭ꯔꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕꯀꯣ ꯁꯤꯒ ꯉꯁꯥꯏꯒꯤ ꯌꯨꯝꯒꯤ ꯏꯟꯖꯥꯡꯒ ꯌꯨꯝꯒꯤ ꯆꯥꯛꯀ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯕꯥꯅ ꯄꯨꯊꯣꯛꯄꯤꯕꯗꯣ ꯑꯗꯨꯒ ꯆꯥꯔꯦꯀꯣ ꯁꯤꯒꯤ ꯃꯊꯪꯗꯒꯤ ꯑꯩꯁꯦ ꯄꯩꯁꯥ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯤꯟꯕ ꯉꯝꯃꯦꯕꯀꯣ ꯂꯨꯄꯥ 35 ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯉꯝꯃꯦꯕ ꯑꯩ ꯅꯣꯛꯅꯤꯡꯅꯤꯉꯣꯀꯣ ꯅꯣꯏꯗ ꯎꯠꯄꯤꯒꯦꯕꯀꯣ ꯑꯩꯅ 79.5 kg ꯂꯨꯝꯃꯤꯉꯩꯗ ꯃꯤꯜ ꯗꯥꯏꯠ ꯄ꯭ꯂꯥꯟ ꯑꯃ ꯏꯁꯥ ꯏꯇꯣꯝꯇ ꯁꯦꯝꯖꯩꯑꯕꯀꯣ ꯐꯣꯇꯣ ꯎꯠꯂꯛꯀꯦꯀꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤꯒꯤꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯦꯡꯉꯨꯀꯣ 50 ꯒ꯭ꯔꯥꯝ ꯑꯣꯠꯁ 50 ꯒ꯭ꯔꯥꯝ ꯑꯣꯠꯁ ꯆꯥꯏꯕꯀꯣ ꯑꯩꯁꯦ ꯑꯣꯠꯁ 50 ꯒ꯭ꯔꯥꯝꯁꯤꯗ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯦ ꯂꯨꯄꯥ 9 ꯆꯪꯉꯦꯕ ꯑꯩ ꯂꯨꯄꯥ 9ꯁꯤꯕꯨ ꯄꯥꯊꯣꯛꯏꯀꯣ ꯃꯔꯝꯗꯤ ꯑꯩ ꯄꯩꯁꯥꯁꯦ ꯂꯩꯖꯗꯕꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯅ ꯄꯥꯊꯣꯛꯑꯦꯕ ꯂꯨꯄꯥ 30 ꯒ꯭ꯔꯥꯝ ꯄꯤꯅꯕꯇ 30 ꯒ꯭ꯔꯥꯝꯗꯁꯨ ꯂꯨꯄꯥ 9 ꯃꯨꯛꯇꯪ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯌꯦꯟ ꯃꯊꯥ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯨꯄꯥ 70ꯒꯤ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯂꯐꯣꯏꯒ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡꯒ ꯌꯨꯝꯒꯤ ꯆꯥꯛꯀ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯄꯨꯊꯣꯛꯑꯦ ꯂꯐꯣꯏꯁꯤꯃꯁꯨ ꯍꯥꯞꯆꯜꯂꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯋꯦꯠ ꯂꯣꯁꯁꯦ ꯇꯧꯔꯛꯏꯅꯦꯕ ꯁꯤꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯑꯩ ꯇꯤ ꯀꯨꯏꯅ ꯐꯣꯂꯣ ꯇꯧꯋꯦꯕꯀꯣ ꯀꯩꯒꯤꯅꯣ ꯑꯩ ꯁꯄ꯭ꯂꯤꯃꯦꯟꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯊꯛꯇ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯈꯜꯂꯤꯗꯅꯀꯣ ꯖꯤꯝꯒꯤ ꯁꯥꯟꯅꯕꯗ ꯑꯩ 2024ꯗꯒꯤ ꯁꯥꯟꯅꯔꯒ ꯑꯩ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯤꯁꯦ ꯑꯩ ꯁꯥꯏꯇꯝꯗ ꯌꯥꯝ ꯊꯤꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯩꯀꯣ ꯑꯩꯒꯤ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯁꯤꯒꯤꯁꯦ ꯄ꯭ꯔꯣꯇꯤꯟ ꯁ꯭ꯀꯨꯞ ꯑꯃꯐꯥꯎ ꯊꯛꯂꯛꯇꯦꯕ ꯑꯩꯅ ꯊꯛꯄ ꯄ꯭रोटीन सप्लीमेंट लेबको क्रेटिन मोनोहाइड्रेट क्रेटिन मोनोहाइड्रेट से ꯌꯥꯝ ꯊꯤꯅ ꯐꯕ ꯁꯄ꯭ꯂꯤꯃꯦꯟꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯛꯂꯛꯑꯦꯕ ꯁꯤꯃꯗꯤ ꯏꯟꯚꯦꯁꯠ ꯇꯧꯖꯩꯕ ꯑꯩꯅ ꯂꯩꯔꯀꯥꯟꯗ ꯑꯗꯨꯒ ꯍꯣꯡꯁꯨ ꯍꯣꯡꯕ ꯄꯣꯠ ꯑꯣꯏꯕꯀꯣ ꯍꯣꯡꯁꯨ ꯍꯣꯡꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯅꯣꯅꯤꯗ 2024ꯒꯤ ꯑꯥꯒꯁ ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯑꯩꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯏꯟꯚꯦꯁꯠ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯐꯩꯌꯦꯅ ꯈꯪꯉꯒꯁꯨ ꯏꯁꯥ ꯏꯇꯣꯝꯇ ꯄꯩꯁꯥꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩ ꯇꯧꯔꯛꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯦꯛꯖꯥꯝ ꯌꯦꯡꯉꯣꯕ ꯑꯩꯒꯤꯁꯤꯗ ꯄꯩꯁꯥ ꯆꯪꯉꯤꯁꯦ ꯑꯍꯥꯟꯕꯗ ꯂꯨꯄꯥ 50ꯗꯒꯤ ꯍꯧꯔꯦꯀꯣ ꯂꯨꯄꯥ 70 ꯃꯊꯪꯗ ꯂꯨꯄꯥ 35 ꯍꯥꯞꯆꯤꯜꯂꯒ ꯂꯨꯄꯥ 85 ꯃꯨꯛ ꯆꯪꯕ ꯁꯨꯃꯥꯏꯅꯅꯦꯕ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯔꯤꯁꯦ पैसाजे याम चंगबोय निंगबने तसेंग याम चंगदे बिसिनाउसे होय नोइना याम चंगहनगेजु या कईगुम सप्लीमेंट जागे हाइजिने प्रोटीन पाउडर का थक्के हाइजेबको प्रोटीन पाउडर जे आइगी क्लाइंट अखोने तुम हांग पे ब्रो करम प्रोटीन थक्सिगे सिगे अहोंग थक्पना फबर खोपर सिगे जे होंगे खोलेना आई सिमजे तुम नोइदा असेंग हाइजेगेको अहोंग बोरगदि सुंग थक्बिगन अहोंग द फरमदबगी चांस याम तिना वांगे मैमना कनो लैब टेस्ट का फजन तौरबा थर्ड पार्टी नगा टेस्ट तौथोकपा ब्रांड अदुम फावबजु लेरमनिको अखोय इंडिया गी ओरो सिगुमबजे तांगदि तांगबजे सी ओइन थक्पियोबा नंग अहोंग थक्तु सोकबदि सोंग थक्रो नसा सोकतु सोकबदिना अतांगबदि थक्पियोबा अतांगबगैजे नॉर्मली ऐना गान पाथोकपो मतमदा लुपा 75 चप्पीबनेबे स्कूप अमदा जस्ट स्कूप अमदा नोंदा अनि थकलगदि लुपा क्या तारे लुपा 150 सिगी स्कूप अनि जिदगी फंगदोजे 50 ग्राम प्रोटीन मुक्तनिको फंगदोजी जो अतोपा नंग कनो अतोपा येन मथा अदि येरुम सिगुंबजु यावदबजु सुया यारोइबा अदुना सप्लीमेंट यावरागबदि नंग पैसा हेंगलकनिको अदु सप्लीमेंट जे यावदबा यादबरा हंगगदि यावदेबा आई सामा आइना गासाइदे हाइजिनि आई सप्लीमेंट जो यावदबिदनेबको सानरिजे अदुना येंगिबा नंगजुको जस्ट पैसा जे याम चंगबोनि मने चंगदे तसिंग सुंचंग चंगदे हेनने अखोइना डाइटिंग तौदब चुम नॉर्मल चाव मतमदि तौदुजि कैनो हाइबा अखोइगी अयुकी ब्रेकफास्ट की ने जंक फूड कुम बेकरी की आइटम नि खंगदे अदु ममा कंपलसरी यावरानिको अदगी नुंदा अखोइगी चाक चाब मतमदा अखोइगी हैनबी अखोइगी जेनरेशन जिगी अमा लैको चनबी अमा नाकंदा अखोइ युंगी चाक हिंजांग जे खक नते चादुजे ngarawona ama nakan gi side dish ama compulsory yawanganeba chips oigera junk food oigera bora oigera sigi pochi june nang paisa di jangi poni dana sigi nang healthy eating jara adi ngasai aina hayo paisa gai do yen mathana dum maru chin beara adamneba yerumna dum maru chin beara adamneba sumai to khalak kuma tamna neba nang aina dieting to budai di to do ni na paisa changi na haije healthy jo ro duni gona sa nang nara ga di one narak poma to paisa konga ya ni chang dusi akhoi ma gi si je da surgery to ilo bala among chang
ꯁꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯒꯗꯕꯅꯦꯕ ꯄꯩꯁꯥꯁꯦ ꯅꯪ ꯅꯥꯕꯨ ꯅꯥꯔꯛꯑꯕ ꯅꯥꯔꯛꯄꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦ ꯅꯪꯅ ꯍꯦꯜꯗꯤ ꯏꯇꯤꯡ ꯑꯣꯏꯗ꯭ꯔꯕ ꯑꯦꯛꯁꯔꯁꯥꯏꯁꯀ ꯐꯖꯅ ꯇꯧꯕꯤꯗ꯭ꯔꯕ ꯅꯥꯔꯛꯄꯁꯦ ꯀꯃꯟꯅꯦ ꯅꯨꯡ ꯂꯩꯕꯁꯦ ꯑꯁ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯩꯕꯕꯨ ꯀꯩ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯃꯔꯝꯗꯤ ꯀꯃꯟ ꯌꯥꯝ ꯑꯣꯏꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯅꯪ ꯅꯁꯥꯗꯨꯅ ꯅꯁꯥꯒꯤ ꯀꯦꯌꯔ ꯂꯧꯖꯧ ꯅꯪ ꯄꯩꯁꯥꯗꯤ ꯊꯥꯗꯕ ꯃꯇꯝꯗ ꯄꯥꯝꯃꯨꯒꯅꯣ ꯄꯩꯁꯥ ꯊꯥꯗꯕ ꯃꯇꯝꯗ ꯄꯥꯝꯃꯨꯒꯅꯣ ꯍꯥꯏꯁꯦ ꯔꯤꯇꯔꯟ ꯑꯣꯟ ꯏꯟꯚꯦꯁꯃꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯏꯟꯚꯦꯁꯃꯦꯟ ꯉꯥꯛꯇꯅꯦꯕ ꯂꯥꯏ ꯅꯤꯡꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯑꯩ ꯍꯥꯏꯕꯤꯒꯦꯕꯀꯣ ꯂꯥꯏ ꯅꯤꯡꯉꯦꯕꯀꯣ ꯑꯩꯁꯦ ꯆꯍꯤ ꯃꯉꯥ ꯌꯥꯝ ꯊꯤ ꯀꯨꯏꯔꯦ ꯆꯍꯤ ꯃꯉꯥ ꯈꯛꯇ ꯅꯠꯇꯦ ꯍꯦꯜꯂꯝꯃꯅꯦꯕꯀꯣ ꯑꯩ ꯅꯨꯡꯇꯤꯖꯥꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯣꯔꯧꯍꯟꯕ ꯃꯄꯨ ꯈꯨꯔꯨꯝꯖꯩ ꯑꯗꯩꯗꯤ ꯇꯨꯝꯃꯝꯗꯥꯏ ꯑꯣꯏꯔꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯑꯣꯏꯔꯣ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯈꯨꯔꯨꯝꯃꯦꯕꯀꯣ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯤꯅꯕꯤꯌꯨ ꯏꯔꯝꯗꯝ ꯀꯟꯕ ꯉꯝꯒꯦ ꯈꯣꯠꯀꯦꯅ ꯁꯤꯒꯤꯁꯦ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣ ꯂꯥꯏꯁꯤꯅ ꯑꯩꯉꯣꯟda ꯀꯩꯅꯣꯝ ꯄꯤꯕꯤꯔꯛꯀꯅꯤ ꯑꯩ ꯏꯟꯚꯦꯁ ꯇꯧꯈꯤꯅꯦꯕ ꯌꯥꯝ ꯊꯤꯅ ꯅꯣꯏ ꯅꯣꯛꯅꯤꯡꯉꯝꯕꯗꯤ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯁꯦꯕ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯦ ꯂꯥꯏꯅ ꯅꯉꯣꯟꯗ ꯀꯩꯝꯇ ꯊꯧꯖꯥꯟꯕꯤꯔꯛꯑꯔꯣꯏ ꯅꯉꯣꯟꯗ ꯀꯩꯝꯇ ꯇꯧꯕꯤꯔꯛꯑꯣꯏ ꯅꯪ ꯖꯁ ꯈꯨꯔꯨꯝꯃꯣ ꯍꯥꯏꯔꯒꯗꯤ ꯈꯨꯔꯨꯝꯅꯒꯗ꯭ꯔꯅꯦ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯗꯤ ꯈꯨꯔꯨꯝꯅꯤ ꯊꯥꯖꯗꯦꯕꯣ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤ ꯔꯤꯂꯤꯖꯟ ꯑꯣꯏꯖꯅꯨꯀꯣ ꯑꯩꯈꯣꯏꯗ ꯏꯁꯣꯔꯁꯤꯅ ꯂꯥꯏꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣꯝꯃ ꯄꯤꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅꯅꯦꯕ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯁꯦ ꯑꯗꯨꯅꯦꯕ ꯁꯤ ꯏꯟꯚꯦꯁ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯤꯇꯔꯟꯗꯣ ꯄꯤꯔꯛꯀꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏ ꯊꯥꯛꯄꯤꯔꯤꯁꯦ ꯃꯣꯏꯕꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯣꯏꯕꯨ ꯑꯃꯨꯛ ꯐꯖꯅ ꯀꯦꯌꯔ ꯇꯧꯕꯤꯔꯛꯅꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯏꯟꯚꯦꯁꯃꯦꯟꯅꯦꯕ ꯏꯟꯚꯦꯁ ꯇꯧꯔꯒ ꯔꯤꯇꯔꯟ ꯂꯥꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯤꯁꯦ ROI ꯔꯤꯇꯔꯟ ꯑꯣꯟ ꯏꯟꯚꯦꯁꯃꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯟꯚꯦꯁ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ ꯏꯃꯥꯟꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯐꯕꯒ ꯇꯧꯕꯤꯔꯁꯨ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯇꯧꯕꯤꯔꯛꯅꯕꯅꯦꯕ ꯅꯪ ꯅꯃꯥꯟꯅꯕꯗꯨꯅ ꯅꯪꯅꯗ ꯐꯕ ꯇꯧꯕꯤꯕ ꯃꯥꯅꯗꯤ ꯅꯪꯉꯣꯟꯗ ꯑꯐꯕ ꯁꯨꯛꯇꯧ ꯇꯧꯕꯤꯔꯛꯇ꯭ꯔꯕ ꯅꯪ ꯑꯗꯨ ꯅꯃꯥꯟꯅꯕꯗꯨ ꯄꯨꯜꯂ ꯂꯩꯒꯗ꯭ꯔꯅꯦ ꯄꯨꯜꯂꯣꯏꯀꯣ ꯁꯤꯅꯦꯕ ꯏꯟꯚꯦꯁꯃꯦꯟ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯕ ꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯕꯁꯦ ꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗ ꯀꯥꯟꯅꯔꯛꯀꯗꯕ ROI ꯔꯤꯇꯔꯟ ꯑꯣꯟ ꯏꯟꯚꯦꯁꯃꯦꯟꯁꯦ ꯋꯥꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯁꯦ ꯁꯤꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤꯅ ꯀꯥꯟꯅꯔꯛꯀꯅꯦꯕ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯣꯠꯄ ꯁꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛ パꯈꯣꯠꯄ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤꯗꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯣꯗꯤ ꯅꯁꯥꯒꯤ ꯍꯦꯜꯊ ꯏꯟꯚꯦꯁ ꯇꯧꯕꯁꯦ ꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯔꯛꯀꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯊꯥꯗꯕ ꯃꯇꯝꯗ ꯄꯥꯝꯃꯨꯒꯅꯣꯕꯀꯣ ꯄꯩꯁꯥ ꯊꯥꯗꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ 50ꯗꯒꯤ ꯍꯧꯔꯛꯑꯦ ꯍꯥꯏꯔꯀꯣ ꯁꯤꯗ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗ ꯔꯤꯀꯃꯦꯟ ꯇꯧꯕꯗꯀꯣ ꯂꯨꯄꯥ 50ꯗꯩꯅ ꯂꯨꯄꯥ 100 ꯐꯥꯎꯗꯤ ꯆꯪꯍꯟꯅꯤꯡꯉꯦ ꯅꯨꯄꯤꯒꯤ ꯁꯤꯒꯤ ꯔꯦꯟꯖꯁꯤꯗ ꯑꯗꯨꯒ ꯅꯨꯄꯥꯒꯤꯅ ꯂꯨꯄꯥ 70ꯗꯒꯤꯅ ꯂꯨꯄꯥ 150 ꯐꯥꯎꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯗꯤ ꯗꯥꯏꯇꯤꯡ ꯇꯧꯗꯣꯏꯅꯤꯀꯣ ꯅꯪ ꯆꯥꯕꯁꯨ ꯍꯥꯎꯅ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯆꯪꯈꯠꯂꯛꯀꯗꯣꯏꯅꯤꯀꯣ ꯆꯪꯉꯛꯄꯁꯦ ꯑꯗꯣ ꯅꯨꯡꯇꯤꯖꯥꯒꯤ ꯆꯪꯉꯛꯄꯁꯦ ꯄꯩꯁꯥꯁꯦ ꯅꯁꯥꯗꯣꯝꯗ ꯈꯔꯗꯤ ꯈꯜꯍꯧꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯤꯁꯦ ꯆꯦꯡ ꯋꯥꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯅꯨꯡꯇꯤꯖꯥꯒꯤꯅꯦꯕ ꯆꯥꯈꯠꯂꯛꯀꯗꯣꯏꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯍꯦꯟꯅ ꯆꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯆꯪꯗꯕꯗꯤ ꯌꯥꯔꯣꯏ ꯀꯣ ꯈꯔ ꯆꯪꯗꯕꯤꯗ ꯌꯨꯝꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯈꯛ ꯆꯥꯔꯒ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯌꯥꯗꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯌꯥꯗꯤ ꯌꯥꯅꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯌꯥꯎꯋꯦ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯑꯋꯥꯕ ꯃꯆꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕ꯭ꯔꯣꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯁꯦ ꯑꯗꯨꯝ ꯃꯥ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡꯒ ꯆꯥꯛꯀ ꯈꯛ ꯆꯥꯔꯒ ꯍꯧꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯀꯦꯖꯤꯗꯨ ꯋꯦꯠ ꯂꯣꯁ ꯇꯧꯔꯒ ꯀꯦꯖꯤ 3-4ꯗꯤ ꯇꯧꯔꯦꯀꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯕ꯭ꯔꯣ ꯃꯆꯪ ꯑꯣꯏꯕ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯆꯥꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯄ꯭ꯔꯣꯇꯤꯟꯒ ꯌꯥꯝ ꯋꯥꯠꯄꯅꯦ ꯑꯗꯨꯅ ꯌꯦꯟ ꯃꯊꯥ ꯑꯣꯏꯔꯣ ꯈꯔ ꯑꯐꯕ ꯆꯤꯟꯖꯥꯛ ꯃꯆꯪ ꯑꯣꯏꯕ ꯈꯔꯗꯤ ꯆꯥꯖꯦꯅ ꯃꯥꯅ ꯄꯩꯁꯥ ꯉꯝꯖꯔꯀꯥꯟꯗꯗꯤ ꯍꯥꯞꯄꯤꯀꯣ ꯍꯥꯞꯄꯛꯄꯗꯤ ꯑꯗꯣ ꯍꯧꯖꯤꯟꯈꯤꯕꯨꯗꯤ ꯌꯥꯗꯤ ꯌꯥꯏꯕꯀꯣ ꯅꯣꯏ ꯍꯦꯛꯇ ꯄꯩꯁꯥ ꯌꯨꯝꯒꯤ ꯆꯥꯛꯀ ꯍꯤꯟꯖꯥꯡ ꯈꯛ ꯆꯥꯕꯁꯦ ꯀꯦꯂꯣꯔꯤꯁ ꯐꯖꯅ ꯀꯥꯎꯟ ꯇꯧꯔꯒꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕꯗꯤ ꯌꯥꯒꯅꯦꯕ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯗꯨꯗꯤ ꯄꯩꯁꯥ ꯈꯤꯇꯪꯗꯤ ꯑꯩꯅ ꯊꯥꯗꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯨꯄꯤꯒꯤꯅ ꯂꯨꯄꯥ 50ꯗꯩꯅ ꯂꯨꯄꯥ 100 ꯐꯥꯎ ꯅꯣꯡꯃꯗ ꯊꯥꯗꯕ ꯑꯗꯨꯒ ꯅꯨꯄꯥꯒꯤꯅ ꯂꯨꯄꯥ 70ꯗꯒꯤꯅ ꯂꯨꯄꯥ 150 ꯐꯥꯎ ꯁꯤꯕꯨ 70ꯗꯩꯅ 100 ꯐꯥꯎ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯅꯤ 150 ꯑꯩꯅ ꯍꯥꯏꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯅꯪ ꯌꯥꯝ ꯊꯤꯅ ꯃꯆꯪ ꯑꯣꯏꯕꯈꯩ ꯆꯥꯔꯒ ꯅꯪ ꯍꯦꯜꯗꯤ ꯑꯣꯏꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯖꯤꯝ ꯁꯥꯟꯅꯕꯩꯁꯨ ꯌꯥꯎꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯄ꯭ꯔꯣꯇꯤꯟ ꯋꯥꯡꯅ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯁꯤꯅꯦ ꯋꯥꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯦꯅ ꯈꯟꯕꯁꯦ ꯆꯪꯗꯕꯅꯤꯀꯣ ꯄꯩꯁꯥ ꯊꯥꯗꯕ ꯄꯥꯝꯃꯨꯒꯅꯣ ꯅꯪꯒꯤ ꯔꯤꯇꯔꯟ ꯑꯣꯟ ꯏꯟꯚꯦꯁꯃꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯒꯗꯕ ꯄꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯍꯥꯏꯕꯁꯦꯀꯣ ꯁꯤꯅꯤ ꯅꯪ ꯄꯩꯁꯥꯗꯣ ꯂꯩꯖꯔꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯅꯁꯥꯗꯣꯝꯗ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯖꯔꯣ ꯑꯗꯨꯝ ꯅꯪ ꯅꯁꯥꯒꯤ ꯃꯤꯜ ꯄ꯭ꯂꯥꯟ ꯁꯦꯝꯖꯔꯣ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯀꯥꯡꯕꯨꯗꯗꯤ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟꯒ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯥꯎꯀꯣ ꯁꯄ꯭ꯂꯤꯃꯦꯟ ꯑꯗꯨꯝ ꯆꯥꯎ ꯅꯪ ꯃꯜꯇꯤꯚꯤꯇꯥꯃꯤꯟ ꯆꯥꯕ ꯌꯥꯏ ꯑꯗꯩ ꯐꯤꯁ ꯑꯣꯏꯜ ꯆꯥꯕ ꯌꯥꯏ ꯑꯐꯕ ꯄꯣꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯐꯦꯠ ꯕꯔꯅꯔꯒꯨꯝꯕ ꯁꯄ꯭ꯂꯤꯃꯦꯟ ꯑꯗꯨꯒꯨꯝꯕꯗꯤ ꯁꯨꯡꯊꯛ ꯍꯦꯛ ꯊꯛꯄꯤꯔꯨꯅꯣ ꯀꯥꯟꯅꯗꯕꯅꯦ ꯐꯔꯦ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯌꯦꯡꯉꯤꯕ ꯅꯪꯁꯨꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒ ꯄꯔꯁꯣꯅꯦꯜꯂꯤ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯌꯥꯒꯅꯤ ꯑꯩꯒꯤ 1-on-1 ꯀꯟꯁꯜꯒꯤ ꯐꯣꯝꯒꯤ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯍꯥꯞꯆꯔꯝꯃꯒꯦ ꯅꯪꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯌꯥꯝ ꯁꯦꯞ ꯇꯧꯔꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯄ꯭ꯂꯤꯃꯦꯟꯒꯨꯝꯕ ꯑꯝꯇ ꯔꯤꯀꯃꯦꯟ ꯇꯧꯔꯣꯏꯕ ꯑꯩꯗꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯉꯕ ꯑꯗꯩꯗꯤ ꯅꯪ ꯃꯇꯝ ꯁꯦꯞ ꯇꯧꯔꯅꯤꯕꯀꯣ ꯃꯇꯝ ꯁꯦꯞ ꯇꯧꯗꯣꯏꯁꯤꯅ ꯅꯪꯅ ꯑꯃꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯈꯜ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯋꯔꯛ ꯇꯧꯗꯕꯗꯣ ꯑꯗꯨ ꯅꯠꯇꯦꯕ ꯑꯩ ꯏꯁꯥꯃꯛꯇ ꯋꯔꯛ ꯇꯧꯔꯕ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃꯗ ꯋꯔꯛ ꯇꯧꯔꯕ ꯁꯤꯁꯇꯦꯝꯗꯣ ꯑꯩ ꯅꯉꯣꯟꯗ ꯗꯥꯏꯔꯦꯛ ꯄꯤꯁꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯀꯥꯔꯗꯤꯑꯣ ꯕꯣꯔꯥ ꯑꯃ ꯇꯧ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯌꯥꯝ ꯋꯥꯍꯟꯕꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯅꯁꯥ ꯅꯇꯣꯝꯇ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒ 1-on-1 ꯀꯟꯁꯜ ꯇꯧꯅꯤꯡꯉꯒꯗꯤ
ꯐꯣꯟꯒꯤ ꯂꯤꯡꯗꯣ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯇꯧꯔꯁꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯃꯤꯜ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯩꯅ ꯁꯦꯝꯃꯒ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯍꯧꯔꯒꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ